State Asigi tongan mafam singdagi aine adaba Meeoi kya fagatpagi manung channa Chatliba tha Asigi kungahumdoida Manipur police na Kykl gi Meeoi ma far Hairi Police ki paw magi matungina Meeoi adu Kykl district ke Suknu police station gi manung channa leiba Tangjeng khunau area dagi fawani Hairi Farba Meeoi adudi Thongam Dilip Maitai Bisnupur district ke Napat Meeoi lekai dagi ni Maha Kykl amadi Thobal district ta leiba school amadi chekon gi mapu singdagi cell khabit chanaba misak ni Hairi mangondagi mobile phone ani fagat pangamle Hairi Dada Ibe makigano Azab thammo Sige yumse next time tina checksin na laksila ka thamkrobani ne Dada nang se juhar habaga amta kitarbo Asumna mayamna na machalbo ngapshan dugum masigi yumasibu asoyangan kokadabagi next time tina ngapseli next time ti jor habati ngaktok na basembani German technology siya na concrete katok na tinaba matamda kapamul amuk hena hengal adli next TMT strength is in the quick